Marupsing, ꯑꯩꯈꯣꯏꯅꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕ ꯐꯤꯜꯝꯗ ꯍꯤꯔꯣꯁꯤꯡꯒꯤ ꯕꯣꯗꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃꯗꯒꯤ ꯆꯥꯡ ꯇꯥꯗꯅ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯕꯨ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯑꯦꯛꯇꯔꯁꯤꯡ ꯑꯁꯤ ꯈꯔ ꯑꯃꯅ ꯄꯨꯛ ꯅꯣꯏꯕ ꯑꯗꯨꯒ ꯈꯔꯅ ꯀꯥ ꯍꯦꯟꯅ ꯄꯥꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯨꯚꯤꯁꯤꯡꯗ ꯑꯦꯛꯇꯔꯁꯤꯡꯒꯤ ꯕꯣꯗꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃꯒꯨꯝ ꯎꯍꯜꯂꯤꯕꯅꯣ? ꯑꯩꯈꯣꯏꯅꯗꯤ ꯑꯁꯦꯡꯕꯅꯤ ꯈꯟꯕ ꯑꯗꯨꯕꯨ ꯇꯣꯇꯦꯂꯤ ꯐꯦꯛ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯐꯤꯜꯝ ꯁꯨꯇꯤꯡꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯨꯚꯤ ꯑꯣꯏꯅ ꯔꯤꯂꯤꯖ ꯇꯧꯔꯛꯂꯕ ꯀꯥꯟ ꯇꯁꯦꯡꯅ ꯑꯣꯏꯔꯕꯣꯏ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯤꯜꯝꯒꯤ ꯇꯥꯏꯕꯪꯗ ꯑꯗꯣꯝꯅꯗꯤ ꯉꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯈꯟꯕ ꯑꯗꯣꯝꯅ ꯊꯥꯖꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯐꯦꯛ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯤ ꯈꯟꯖꯩ, ꯑꯗꯨꯅ ꯃꯔꯨꯞꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯨꯚꯤꯁꯤꯡꯗ ꯑꯦꯛꯇꯔꯁꯤꯡꯒꯤ ꯕꯣꯗꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃꯒꯨꯝ ꯑꯣꯏꯕ ꯃꯔꯨꯞꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯅꯤ꯫ ABSꯇꯒꯤ ꯍꯧꯔꯒ ꯃꯁꯜꯁ ꯄꯨꯝꯅꯃꯛꯇ ꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯑꯦꯛꯇꯔ ꯑꯗꯨ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯌꯦꯡꯂꯒꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯅ ꯎꯕ ꯐꯪꯏ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯑꯁꯤ VFXꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕꯅꯤ꯫ VFXꯅ ꯃꯁꯤ ꯑꯣꯏꯍꯟꯕ ꯅꯠꯇꯦ, ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯨꯏꯠ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯀꯦꯃꯦꯔꯥꯒꯤ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯦꯝꯗꯧꯔꯤꯕ ꯁꯨꯏꯠ ꯑꯗꯨꯒꯤ ꯑꯦꯛꯇꯔ ꯑꯗꯨ ꯑꯀꯛꯅꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯁꯤꯂꯤꯀꯣꯟ ꯔꯕꯔ ꯇꯩꯁꯤꯜꯂꯤ꯫ ꯔꯕꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯂꯦꯌꯔ ꯑꯃꯃꯨꯛ ꯍꯥꯞꯆꯤꯟꯒꯅꯤ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯄ꯭ꯂꯥꯁꯇꯤꯛꯀ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯂꯦꯌꯔ ꯑꯃꯃꯨꯛ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯞꯀꯅꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯃꯃꯤ ꯑꯃ ꯐꯪꯏ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯐꯦꯛ ꯕꯣꯗꯤ ꯑꯃ ꯁꯦꯝꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯕꯣꯗꯤ ꯑꯁꯤ ꯅꯨꯡꯗ ꯍꯛꯇꯨꯅ ꯁꯦꯝꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯑꯣꯏꯔꯦ꯫ ꯕꯣꯗꯤ ꯁꯨꯏꯠ ꯑꯁꯤ ꯁꯦꯝꯂꯕꯒꯤ ꯃꯇꯨꯡ ꯕꯣꯗꯤ ꯁꯨꯏꯠ ꯑꯁꯤ ꯇꯁꯦꯡꯅ ꯃꯥꯟꯅꯕ ꯑꯄꯤꯛꯄ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨꯒ ꯕꯣꯗꯤ ꯁꯨꯏꯠ ꯑꯗꯨꯒꯁꯨ ꯃꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯕꯣꯗꯤ ꯁꯨꯏꯠ ꯑꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯃꯥꯟꯅꯕꯒꯤꯗꯃꯛ ꯚꯦꯟꯁ ꯍꯥꯏꯕꯗꯤ ꯁꯤꯡꯂꯤ ꯑꯁꯤ ꯐꯥꯎꯕ ꯍꯥꯞꯂꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯣꯗꯤ ꯁꯨꯏꯠ ꯑꯁꯤꯗ ꯍꯛꯆꯥꯡꯒꯤ ꯁꯝ ꯅꯠꯇ꯭ꯔꯒꯅ ꯇꯨꯍꯥꯎ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯄꯤ꯫ ꯃꯁꯤ ꯍꯥꯞꯅꯕꯒꯤꯗꯃꯛ ꯃꯦꯁꯤꯟ ꯁꯤꯖꯤꯟꯅꯗꯦ, ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯔꯝꯗꯤ ꯄꯥꯔꯠ ꯈꯔꯗ ꯁꯝ ꯍꯧꯕ ꯌꯥꯎꯏ, ꯈꯖꯤꯛ ꯍꯧꯕ, ꯌꯥꯝꯅ ꯍꯧꯕ ꯑꯗꯨꯒ ꯁꯨꯡꯍꯧ ꯍꯧꯗꯕ ꯍꯛꯆꯥꯡꯁꯨ ꯂꯩꯕ ꯃꯔꯝꯅꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯗꯤꯇꯦꯂꯤꯡ ꯇꯧꯔꯕ ꯇꯨꯡꯗ ꯐꯥꯏꯅꯦꯜꯂꯤ ꯕꯣꯗꯤ ꯁꯨꯏꯠ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯨꯏꯠ ꯑꯁꯤꯕꯨ ꯑꯦꯛꯇꯔ ꯑꯗꯨꯅ ꯃꯨꯚꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒ ꯄꯔꯐꯦꯛꯠꯂꯤ ꯃꯦꯆꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯇꯧ ꯑꯁꯨꯝꯅꯅꯤ ꯐꯤꯜꯝꯁꯤꯡꯗ ꯎꯕ ꯍꯤꯔꯣꯒꯤ ꯕꯣꯗꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯐꯤꯜꯝ ꯀꯌꯥꯗꯁꯨ ꯎꯅꯔꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯛꯆꯥꯡꯗ ꯊꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯈꯤꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯏ ꯊꯣꯔꯛꯏ꯫ ꯃꯁꯤ ꯃꯔꯨꯞꯁꯤꯡꯅꯁꯨ ꯎꯕꯤꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯋꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯔꯛꯂꯤꯕ ꯏ ꯑꯁꯤ ꯐꯤꯜꯝꯒꯤꯗꯃꯛ ꯈꯜꯂꯒ ꯑꯈꯟꯅꯅ ꯁꯦꯝꯂꯒ ꯊꯝꯕ ꯏ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯕ꯭ꯂꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯏ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯏꯁꯤꯡꯗꯧꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕ ꯀꯣꯔꯟ ꯁꯥꯏꯔꯞ ꯑꯁꯤ ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯂꯤꯀ꯭ꯋꯤꯗ ꯑꯁꯤ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯐ꯭ꯂꯣꯔ ꯍꯥꯏꯕꯗꯤ ꯌꯥꯝ ꯑꯁꯤ ꯈꯔ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯍꯜꯋꯥ ꯁꯦꯝꯕꯗꯒ ꯁꯤꯖꯤꯟꯅꯕ ꯔꯦꯗ ꯐꯨꯗ ꯀꯂꯔꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯟꯅ ꯃꯥꯟꯅꯕꯒꯤꯗꯃꯛ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯐꯨꯗ ꯀꯂꯔꯤꯡꯁꯨ ꯑꯦꯗ ꯇꯧꯕ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯀ꯭ꯋꯤꯗ ꯑꯁꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯃꯥꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯜꯝꯁꯤꯡꯗ ꯏ ꯑꯁꯤ ꯁꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯑꯁꯤ ꯍꯦꯟꯅ ꯃꯥꯜꯍꯟꯅꯕꯒꯤꯗꯃꯛ ꯊꯤꯀꯔ ꯑꯣꯏꯍꯟꯕ ꯇꯥꯔꯛꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯕꯅꯥꯅꯥ ꯍꯥꯏꯕꯗꯤ ꯂꯐꯣꯏ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯕꯅꯥꯅꯥ ꯌꯥꯎꯔꯕ ꯏ ꯑꯁꯤ ꯋꯥꯜꯗ ꯅꯞꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯁꯦꯠꯇꯨꯅ ꯅꯞꯈꯤꯕꯒ ꯃꯥꯟꯅꯍꯜꯂꯤꯕꯅꯤ꯫ ꯐꯤꯜꯝ ꯈꯔꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯁꯤ ꯑꯦꯛꯇꯔꯁꯤꯡꯅ ꯊꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯨꯝꯕ ꯁꯤꯟꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯁꯦꯐ ꯑꯣꯏꯒꯗꯕ ꯄꯣꯠꯆꯥꯛꯁꯤꯡ ꯏ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯇꯣꯃꯦꯇꯣ ꯁꯣꯁ꯫ ꯃꯁꯤꯇ ꯅꯠꯇꯅ ꯐꯤꯜꯝꯁꯤꯡꯗ ꯐꯦꯛ ꯏꯟꯖꯦꯛꯁꯟ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯐꯤꯜꯝꯗ ꯃꯈꯣꯏꯁꯤ ꯇꯁꯦꯡꯅ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯏꯟꯖꯦꯛꯁꯟꯁꯤꯡ ꯑꯁꯤ ꯐꯦꯛꯅꯤ, ꯍꯥꯏꯕꯗꯤ ꯑꯁꯥꯕꯅꯤ꯫ ꯏꯟꯖꯦꯛꯁꯟꯒꯤ ꯅꯤꯗꯜ ꯑꯁꯤ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕꯒ ꯁ꯭ꯔꯤꯟ ꯃꯅꯨꯡꯗ ꯆꯪꯈꯤꯅꯕ ꯊꯑꯣꯏꯒꯤ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯅ ꯁ꯭ꯔꯤꯟ ꯑꯁꯤꯅ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯅꯝꯕ ꯃꯇꯝꯗ ꯃꯍꯤ ꯑꯗꯨ ꯆꯪꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯐꯥꯎꯍꯜꯂꯤ꯫ ꯅꯤꯗꯜ ꯑꯁꯤ ꯁ꯭ꯔꯤꯟ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯤ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯃꯔꯨꯞꯁꯤꯡꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯁꯤꯒꯤꯗꯃꯛ ꯏꯟꯖꯦꯛꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯞ ꯃꯆꯥ ꯑꯃ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯅ ꯁ꯭ꯔꯤꯟ ꯑꯁꯤ ꯅꯝꯕꯒ
ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯄꯥꯏꯞ ꯑꯗꯨꯗ ꯃꯍꯤ ꯑꯁꯤ ꯆꯪꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯤल्मꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯒ꯭ꯂꯥꯁ ꯕꯣꯇꯜꯁꯤꯡ ꯑꯁꯤꯁꯨ ꯐꯦꯛꯅꯤ꯫ ꯐꯤल्मꯒꯤ ꯁꯤꯟ ꯈꯔꯗ ꯒ꯭ꯂꯥꯁ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯍꯦꯔꯣꯅ ꯊꯨꯒꯥꯏꯕꯒꯤ ꯁꯛꯇꯝ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯐꯦꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯕꯣꯇꯜ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯀꯥꯏꯔꯤꯕ ꯑꯁꯨꯝꯅ ꯀꯥꯏꯔꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯕꯣꯇꯜꯅ ꯄꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯥꯊꯤꯅ ꯁꯣꯛꯄ ꯑꯣꯏꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯣꯜꯗ ꯑꯃ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯂꯥꯁꯇꯤꯛ ꯂꯤꯀ꯭ꯋꯤꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯌꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟ ꯃꯁꯤꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕ ꯒ꯭ꯂꯥꯁꯀꯤ ꯕꯣꯇꯜ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯣꯝꯂꯒꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯊꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯐꯤल्मꯒꯤ ꯋꯤꯟꯗꯣ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯒ꯭ꯂꯥꯁ ꯑꯣꯕꯖꯦꯛꯁꯤꯡ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯥꯏꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯏ꯫ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗ ꯃꯨꯚꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯀꯪꯀ꯭ꯔꯤꯠ ꯕ꯭ꯂꯣꯛ ꯑꯁꯤꯃꯁꯨ ꯐꯦꯛꯅꯤ꯫ ꯃꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯉꯁꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯣꯜꯗ ꯑꯃ ꯁꯦꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯂꯤꯀ꯭ꯋꯤꯗ ꯑꯃ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯤꯀ꯭ꯋꯤꯗ ꯑꯁꯤ ꯔꯕꯔꯗꯧꯅ ꯑꯣꯏꯔꯛꯂꯅꯤ꯫ ꯉꯥꯏꯍꯥꯛ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯤꯀ꯭ꯋꯤꯗ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯣꯜꯗꯒꯤ ꯂꯧꯊꯣꯔꯛꯂꯕ ꯀꯥꯟꯗꯗꯤ ꯇꯁꯦꯡꯕ ꯀꯪꯀ꯭ꯔꯤꯠ ꯕ꯭ꯂꯣꯛ ꯑꯃꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯣꯛꯇ ꯊꯣꯝꯕ ꯇꯥꯔꯒꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯕ꯭ꯂꯣꯛ ꯑꯁꯤ ꯀꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯗꯣꯝꯒꯤ ꯈꯨꯠ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯕꯁꯨ ꯑꯗꯨꯃꯛ ꯀꯥꯏꯈꯤꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯪꯀ꯭ꯔꯤꯠ ꯕ꯭ꯂꯣꯛ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯟꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯥꯝ ꯊꯨꯅ ꯀꯥꯏꯒꯟꯕ ꯄꯣꯠꯁꯛ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ ꯐꯤल्म ꯀꯌꯥ ꯑꯃꯗ ꯏꯟꯁꯦꯛ ꯍꯥꯏꯕꯗꯤ ꯇꯤꯟ ꯆꯥꯕꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯟ ꯈꯔꯗꯗꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯥ ꯉꯥ ꯑꯃꯗꯤ ꯁꯥ ꯉꯥꯒꯤ ꯑꯃꯥꯡꯕ ꯆꯥꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕꯗꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯦꯛꯇꯔ ꯑꯗꯨꯅ ꯆꯥꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯟꯅ ꯁꯦꯝꯗꯣꯛꯂꯤꯕꯅꯤ꯫ ꯆꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯁꯤ ꯏꯗꯤꯕꯜ ꯐꯨꯗꯅꯤ ꯍꯥꯏꯕꯗꯤ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯀ꯭ꯔꯣꯀꯣꯁ ꯁꯦꯝꯅꯕꯒꯤꯗꯃꯛ ꯗꯦꯠꯁ ꯍꯥꯏꯕꯗꯤ ꯈꯨꯔꯃꯥ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯈꯨꯔꯃꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯔꯣꯀꯣꯁ ꯑꯗꯨꯒꯤ ꯁꯦꯞꯇ ꯁꯦꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯤल्मꯗ ꯑꯦꯛꯇꯔ ꯑꯗꯨꯅ ꯇꯤꯟ ꯀꯥꯡ ꯆꯥꯔꯕꯁꯨ ꯃꯗꯨ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛꯁꯤꯡꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ ꯃꯨꯚꯤꯁꯤꯡꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯏꯅꯤꯁꯤꯇꯣꯜ ꯄꯥꯎꯗꯔ ꯍꯥꯏꯕꯗꯤ ꯆꯤꯅꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯄꯥꯎꯗꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯇꯕ ꯆꯥꯕꯗ ꯍꯥꯔꯝꯐꯨꯜ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯁꯦꯐ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯐꯦꯛ ꯗ꯭ꯔꯒ ꯑꯣꯏꯅ ꯐꯤल्ꯃꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯅꯥꯇꯣꯟ ꯑꯃꯗꯤ ꯆꯤꯝꯕꯥꯜꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩ ꯀꯔꯝꯕ ꯃꯨꯚꯤ ꯇ꯭ꯔꯤꯛ ꯐꯦꯛꯅꯤ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯈꯪꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯇꯤꯀꯦ ꯐꯦꯛꯁꯅ ꯀꯥꯏꯅꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ꯫